ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯞꯗꯦꯠ ꯑꯣꯏꯕ ꯄꯥꯎ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯕꯤꯁꯥꯟꯇ ꯁꯥꯏꯈꯣꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯌꯥꯡꯅ ꯆꯠꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯥꯟꯗꯦꯜꯗ ꯄꯨꯂꯤꯁꯀꯤ ꯕꯨꯠ ꯃꯩ ꯊꯥꯈꯤꯕꯁꯤꯡ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯑꯣꯏ 265 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ, ꯃꯤꯑꯣꯏ 6ꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯥꯔꯠ ꯋꯦꯚꯇ ꯑꯉꯥꯡꯗꯅ ꯍꯦꯟꯅ ꯁꯣꯛꯂꯛꯄ ꯌꯥꯕꯅ ꯄꯔꯁꯅꯦꯜ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯒꯤꯌꯔ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯀꯦ ꯔꯥꯖꯣꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯀꯣꯚꯤꯗ ꯚꯦꯛꯁꯤꯅꯦꯁꯟ ꯀ꯭ꯔꯣꯔ 54,59,000 ꯍꯦꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯥꯕꯨꯜ ꯑꯦꯌꯔꯄꯣꯔꯠꯇ ꯃꯤꯑꯣꯏ 5 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯇꯥꯂꯤꯕꯥꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯆꯤꯅꯥꯅ ꯇꯥꯂꯤꯕꯥꯟꯒ ꯑꯐꯕ ꯃꯔꯤ ꯊꯝꯅꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯚꯥꯔꯠꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯚꯥꯔꯠꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯉꯔꯥꯡ ꯚꯥꯔꯠ ꯅꯤꯡꯇꯝꯕ ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯈꯤ꯫ ꯊꯧꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ 65ꯔꯛ ꯁꯨꯕ ꯏꯟꯗꯤꯌꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯅꯈꯤ꯫ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯦꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯖꯥꯇꯤꯒꯤ ꯏꯁꯩ ꯁꯛꯇꯨꯅ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨ 3ꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯍꯧꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯚꯤꯗꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯍꯥꯀꯥꯔ ꯂꯥꯎꯔꯕ ꯃꯇꯝꯗ ꯂꯥꯟꯊꯦꯡꯃꯤꯟꯅꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯑꯦꯋꯥꯔꯗ ꯑꯃꯗꯤ ꯄ꯭ꯔꯥꯏꯖꯅꯆꯤꯡꯕ ꯀꯌꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈꯤꯕꯗ ꯀꯨꯝꯖꯥ 1998ꯒꯤ ꯑꯣꯒꯁꯠꯀꯤ ꯇꯥꯡ 15ꯗꯒꯤ ꯍꯧꯔꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯚꯥꯔꯠ ꯅꯤꯡꯇꯝ ꯏꯍꯧꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯗꯤ ꯚꯥꯔꯠꯄꯨ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯂꯣꯏꯅꯅ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯃꯤꯟꯅꯁꯤ꯫ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯅ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯅꯤꯡꯇꯝꯕ ꯄꯥꯝꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯕꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯁꯨ ꯀꯨꯝꯖꯥ 1919 ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝ ꯑꯃ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯀꯠꯊꯣꯛꯈꯤꯕ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯜꯂꯝꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯤꯑꯣꯏ 2,133 ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ 265 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 6 ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯔꯦꯠ ꯑꯁꯤ 12.58% ꯑꯣꯏꯈꯤ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇꯗꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 62, ꯏꯝꯐꯥꯜ ꯏꯁꯇꯒꯤ 39, ꯎꯈ꯭ꯔꯨꯜꯗꯒꯤ 19, ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 23, ꯆꯥꯟꯗꯦꯜꯗꯒꯤ 2, ꯀꯛꯆꯤꯡꯗꯒꯤ 15, ꯊꯧꯕꯥꯜꯗꯒꯤ 9, ꯇꯃꯦꯡꯂꯣꯡꯗ 5, ꯁꯦꯅꯥꯄꯇꯤꯗ 9, ꯀꯥꯡꯄꯣꯛꯄꯤꯗ 3, ꯕꯤꯁꯅꯨꯄꯨꯔꯗ 38 ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯏꯝꯐꯥꯜ ꯏꯁꯇꯒꯤ 1, ꯕꯤꯁꯅꯨꯄꯨꯔꯗꯒꯤ 2, ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 3ꯅꯤ ꯍꯥꯏꯔꯤ꯫ ꯊꯥꯔꯠ ꯋꯦꯚꯇ ꯑꯉꯥꯡꯗꯅ ꯍꯦꯟꯅ ꯁꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯌꯦꯡꯂꯒ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯍꯦꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯄꯔꯁꯅꯦꯜ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯒꯤꯌꯔ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯗꯣꯛꯇꯔ ꯀꯦ ꯔꯥꯖꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯎꯅꯕꯒꯤ ꯊꯧꯔꯝꯗ ꯍꯦꯜꯊꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯀꯦ ꯔꯥꯖꯣꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠ ꯅꯦꯝꯊꯔꯛꯂꯦ꯫ ꯑꯍꯥꯟꯕ ꯋꯦꯚꯇꯒꯤ ꯑꯅꯤꯁꯨꯕ ꯋꯦꯚꯇꯅ ꯅꯥꯕꯒꯤ ꯆꯥꯡ ꯑꯉꯥꯡꯗ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯋꯦꯚꯇꯅ ꯑꯉꯥꯡꯗ ꯍꯦꯟꯅ ꯅꯥꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯄꯔꯁꯅꯦꯜ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯒꯤꯌꯔ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ 100 ꯂꯥꯛꯄꯗ 330ꯗꯤ ꯗꯦꯜꯇꯥ ꯚꯦꯔꯤꯑꯦꯟꯠ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯇꯦꯁꯇꯤꯡꯒꯤ ꯆꯥꯡ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯦ꯫ ꯍꯟꯗꯛꯇ ꯍꯦꯟꯅ ꯃꯣꯕꯥꯏꯜ ꯇꯦꯁꯇꯤꯡ ꯑꯃ ꯊꯝꯗꯨꯅ ꯇꯦꯁ ꯇꯧꯕ ꯍꯧꯔꯦ꯫ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏ 98 ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ 5 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ꯫ ꯇꯦꯁ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 150 ꯂꯧꯔꯤ꯫ ꯃꯣꯕꯥꯏꯜ ꯇꯦꯁꯇꯤꯡ ꯑꯁꯤ ꯌꯨꯝꯗ ꯀꯧꯔꯒꯗꯤ ꯂꯨꯄꯥ 50 ꯍꯦꯟꯅ ꯆꯥꯔꯖ ꯂꯧꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯂꯦꯇꯦꯁꯠ ꯇꯦꯛꯅꯣꯂꯣꯖꯤ RT-PCR ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤ꯫ ꯍꯣꯝ ꯇꯦꯁꯇꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯇꯣꯛꯀꯤꯁꯠ 2, ꯔꯤꯇꯦꯂꯔ 3 ꯂꯥꯛꯈꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 36ꯅ ꯔꯤꯖꯜꯠ ꯐꯪꯂꯦ꯫ ꯃꯁꯤꯗ 11 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯚꯥꯔꯠꯀꯤ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯀ꯭ꯔꯣꯔ 53ꯒ
लाख यांखै निपान हेनख्रे ngasi ayu pung 8 फावबदा थागलकपा provisional report ki matung inna session लाख हुम्फुमाथोइगा लिसिंग यांखै मरी चनी सुमना कुंथ्रागा मंगादा वैक्सीन डोज crore यांखै मरीगा लाख यांखै निपान लिसिंग यांखै तरे चामा सुमना निपान काखी हौकिबा पुंग कुनगा मरीदा वैक्सीन डोज लाख तरागा तरेका लिसिंग निफुगुमदोय चामा सुमना तरा मरी कापखी कोविड-19 की वैक्सीनेशन मिपुंग खुदिंगदा फंगनबगी अनोबा फेस असी हौकिबा जुनगी सेचत कुनगा माथोइदगी हौदोखी केंद्र लेंगांगना लेबाक सिनबा थुंगना कोविड-19 वैक्सीनेशन की खोंगजल हेंगत हनबा अमदी स्कोप पाकथोकनबा फिरेप लौरी हौजुक फावबदा भारत की फगलपगी सांग असी चादा मरफुत तरागा तरे 10.9 ओइरी लाइचत असी हौरकपदगी नाख्रबा अपुनबा मियोय मसिंगी मरक्तगी मियोय लाख 3 Akpigani miyoy crore ahumga लाख 13 तरागा माथोई चमापन सुपना कुनगा मंगाना कोविड-19 दगी फगलखरबनी मसिगी मनुंगदा पुंग कुनगा मरी असिदा मियोय लिसिंग कुंथ्रागा मंगागा चमापन सुपना मापन फगलपगी रिपोर्ट लाखली हौकिबा पुंग कुनगा मरी दा नौना मियोय लिसिंग कुंथ्रागा निथोयगा चमापन सुपना कुंथ्रागा तरेत पॉजिटिव ओइबगी रिपोर्ट थेंगनकी थंगना हौकिबा नुमित निफुगु निपानी असिदा नौमगी ओइबा अनोबा केस मसिंग लिसिंग यांखैगी मखादा ओइदुना लाखली मसि स्टेट अमदी यूटी सिंगना पुन्ना होनअमिनबगी महिनी हाइना फोंगदोकली ngasi फावबदा इंडिया की एक्टिव केस असी लाख crore ahumga लाख मरफुत माथोई हेना लेरी एक्टिव केस की मसिंग असिना लेबाक असिगी एक्टिव केस की मसिंग असी लाख 3.4 हेना लेरी एक्टिव केस की मसिंग असी लेबाक असिगी अपुनबा पॉजिटिव केस मसिंगदगी सुपनदगी चादा अमा 10.9 खक्तमक ओइरी लेबाक सिनबा थुंगना टेस्टिंग कैपेसिटी चाउना हेंगलखिबगा लोनना हौकिबा पुंग कुनगा मरी असिदा पुन्ना टेस्ट लाख 13.4 चनी सुमना 12 टेस्ट तोबा ngamखी हौजुक फावबदा भारतना पुन्ना टेस्ट की मसिंग असी crore 94 लाख 53 हेना तोबा ngamkhre हाइरी ngasi ayu anganbada head office Imphal West amadi Bisnupur district committee ki thomi singna khusumnaduna Bisnupur district ki manung chanba thaning khulmaning da leiba athoba pembam sitaranjan memorial complex ta lengangna piba SOP ngaktuna kunga tarelak soba student martyrs day lising ani kunga mathoi minute ani tumina leptuna athoba sibu ikai khumnaba utpagaluna na haikat lekat tamkre haina Manipuri Student Federation MSF ki Cherol amana fongdorokli तालिबान अफगान की कैपिटल बु खुदुम चंदुना लाल लोइरे हाइना लाउथोकपगा लोनना अफगानिस्तान दा इंग तप्पा हंजिल्ले हाइना लाउथोकखिबगी नोंमा लेरगा अफगानिस्तान की काबुल एयरपोर्ट मियोय मंगा नोंमैना कापदुना हाटख्रे हौजु फावबगी ओइनदी मियोयसिंग अदु मथौ करमना लैखिदबनो हाइबा मयक सेंगदा खंबा ngamdri US की ऑफिशियल अमना फोंगदोखिबदा US की लानमिना मखोयगी एम्बेसी की स्टाफ सिंग इरांग लेरिबा सिटी अदुदगी मिलिटरी फ्लाइट ता होंदोखिना बहोनबदा असोय अंगाम यावदना बा नोंथक्ता नोंमै राउंड कैमरूम कापकी हाइरी पुंग कुन हेना काबुल एयरपोर्ट फ्लाइट ngaiduna laikiba miyoi amana phongdokibada miyoi manga adu nongmaina panduna laikidabra natragana US ki army na nongthokta nongmai kapkiba thogdo aduna maram oiraga pakatpadagi thoningdaba thogdo adu thokibra haiba chapchana khangba ngamdri haina phongdoki airport leriba US ki official singna thogdo adugi matangda wafam amata phongdo haiba yadre मरग असिदा तालिबान की वांगलोय सुएल सहिनीना ट्विटर दा थादोरकपा वारोल अमदा फोंदोरकिबदा तालिबान की लामी सिंगना कनागुंबा अमतदा मखा ताना असोक अपन याहुंदनबा अकनबो ऑर्डर थोक्तुना लैरी लमदम मसिगी मियामगी पुंसी लंतुम अमरि काय कुमनबा पुनमग मुजाहिदीन सुंगसोय सोदना ngaksenगनी हाइकी तालिबान की पॉलिटिकल ऑफिस का स्पोकपर्सन मोहम्मद नाइमिन हाई अफगान की मियाम अमदी तालिबान चाही कुन हेना होनदुना अमदी कथोक्तुना लाकपगी महे याले लान सोकनब लोइरे मसिगिदमक ईश्वरबु थागतचरी हाइना फोंगदोखी तालिबान की ऑफिशियल सिंगना मखाताना फोंगदोखिबदा हौजिक्ति लेबाक असिगी मफम सिंगदा खुथोकनबगी पाउ लेत्रे इंगतप्पा पुरकले स्टेट बिल्डिंग सिंगी चादा मरपुतरादी तालिबान कंट्रोल तौब हौरे अकाय एतोय मिसी मिना थोप पुनमक मखाताना थोंदनबा अमदी सेक्शन ngak senhanaba फाइटर सिंगदा खंगनख्रे अफगानिस्तान की कैपिटल काबुल द लेरिबा यूनाइटेड स्टेट एम्बेसी की स्टाफ सिंग टेक तकायदन होंदोकपदा मतेंग पांगनबगेदमक US एडमिनिस्ट्रेशन ना लानमी लिसिंग अहुम थाजनबा फिरेप लौख्रबा मतुंगदा नौना लाक्लिबा US की आर्मी सिंगी पांदमदी एम्बेसी की पर्सनल अमसुंग अफगान द लेबसिंगबो एयरक्राफ्ट पुथोरकपनी US की
ꯂꯥꯟꯃꯤꯁꯤꯡ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯇꯥꯂꯤꯕꯥꯟꯒꯤ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯈꯥ ꯄꯣꯟꯒꯗꯧꯔꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯨꯑꯦꯁꯀꯤ ꯂꯥꯟꯃꯤ 3,000ꯔꯣꯝꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯃꯛꯄꯨ ꯂꯥꯛꯂꯤꯕ ꯆꯩꯆꯠ 32 ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯆꯍꯤ 10 ꯁꯨꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯤꯅꯥꯅ ꯇꯥꯂꯤꯕꯥꯟꯒ ꯑꯐꯕ ꯃꯔꯤ ꯊꯝꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯨꯑꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯍꯧꯈꯤꯕ ꯃꯦ ꯊꯥꯗꯒꯤ ꯃꯊꯪ ꯂꯧꯊꯣꯔꯛꯄꯗꯒꯤ ꯁꯅꯤ ꯄꯥꯁꯇꯨꯟ ꯐꯥꯏꯇꯔꯁꯤꯡꯅ ꯍꯦꯟꯅ ꯈꯨꯗꯨꯝ ꯆꯥꯕ ꯂꯧꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ ꯀꯌꯥ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯅꯥꯅ ꯇꯥꯂꯤꯕꯥꯟꯒ ꯑꯐꯕ ꯃꯔꯤ ꯊꯝꯕꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯁꯥꯎꯊ ꯑꯦꯁꯤꯌꯥꯟ ꯅꯦꯁꯟ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯂꯤꯕ ꯏꯟꯁꯔꯖꯦꯟꯁꯤ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯐ꯭ꯔꯦꯟꯗꯂꯤ ꯔꯤꯂꯦꯁꯟ ꯊꯝꯅꯕ ꯆꯥꯏꯅꯤꯁ ꯂꯩꯉꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯆꯤꯅꯥꯅ ꯑꯐꯒꯥꯟ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯃꯈꯣꯏꯅ ꯅꯤꯡꯇꯝꯅ ꯍꯤꯡꯕꯒꯤ ꯍꯛ ꯂꯩ ꯍꯥꯏꯅ ꯆꯤꯅꯥ ꯂꯩꯉꯥꯛꯀꯤ ꯁ꯭ꯄꯣꯛ ꯄꯥꯔꯁꯟ ꯍꯨꯋꯥ ꯆꯨꯟꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯤꯅꯥꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯇꯣꯅꯤꯌꯥ ꯑꯃꯗꯤ ꯅꯣꯔꯋꯦꯅ ꯀꯧꯕ ꯏꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡꯗ ꯏꯟꯗꯤꯌꯥꯅ ꯂꯨꯆꯤꯡꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥ ꯍꯦꯟꯅ ꯑꯋꯥ ꯑꯅꯥ ꯅꯪꯂꯕ ꯑꯃꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯀꯌꯥꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯤꯡꯈꯠꯈꯤꯕ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇꯤꯕ ꯃꯦꯝꯕꯔ ꯀꯨꯝꯕꯤ ꯋꯥꯔꯗ ꯅꯝꯕꯔ 6ꯇ ꯂꯩꯕ ꯏꯅꯥꯎꯕꯝ ꯅꯣꯡꯃꯥꯏꯊꯦꯝ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯣꯏꯅꯅ COVID-19 ꯄꯣꯖꯤꯇꯤꯕ ꯑꯣꯏꯕꯗꯒꯤ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕ ꯑꯁꯤꯗ LMGꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯅꯥꯏ ꯑꯣꯏꯅ ꯈꯥꯏꯒꯠꯅꯕ ꯁꯦꯜ ꯑꯃꯗꯤ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯅ LMGꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ LMG ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯣꯕꯤꯇꯥ ꯃꯣꯡꯖꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯔꯣꯈꯥꯏꯕꯝ ꯑꯣꯖꯤꯠ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯉꯣꯝꯕꯝ ꯑꯣꯡꯕꯤ ꯔꯥꯅꯤꯕꯂꯥ ꯂꯩꯃ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯃꯣꯏꯔꯥꯡꯊꯦꯝ ꯔꯣꯁꯟ ꯃꯦꯝꯕꯔ ꯁꯂꯥꯝ ꯑꯣꯡꯕꯤ ꯕꯖꯅꯤ ꯑꯃꯗꯤ ꯊꯧꯅꯥꯎꯖꯝ ꯁꯪꯒꯤꯇꯥꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯡꯅ ꯏꯅꯥꯎꯕꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯁꯦꯜ ꯑꯃꯗꯤ ꯑꯆꯥ ꯑꯊꯛꯁꯤꯡ ꯇꯦꯡꯕꯥꯡꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯥꯔꯇꯤ 5 ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 1 ꯈꯨꯂꯥꯛꯐꯝ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 35/10 ꯑꯃꯗꯤ 35/11ꯒꯤ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯃꯦꯟ ꯔꯣꯗ ꯃꯌꯥꯗ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯃꯤꯅꯤ ꯒ꯭ꯔꯥꯎꯟ ꯑꯃ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯦꯟꯖꯣꯔ ꯃꯉꯥꯡ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯁꯦꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯃꯦꯟꯖꯣꯔ ꯃꯉꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯇꯨꯅ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯟꯕꯗ ꯄꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯄꯣꯛꯏ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯥꯏꯔꯤꯕ ꯃꯤꯅꯤ ꯒ꯭ꯔꯥꯎꯟ ꯑꯁꯤ ꯁꯦꯝꯒꯠꯀꯗꯕꯅꯤ ꯃꯤꯌꯥꯝꯅꯁꯨ ꯁꯍꯖꯣꯛ ꯄꯤꯅꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯤꯉꯣꯝꯕꯝ ꯃꯌꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯑꯁꯤꯅ ꯀꯣꯜꯂꯤꯕ ꯃꯐꯝ ꯑꯃꯗꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯂꯩꯀꯥꯏꯒꯤ ꯂꯣꯇꯔꯤ ꯅꯠꯇ꯭ꯔꯒꯅ ꯇꯦꯟꯗꯔ ꯇꯧꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯕꯦꯡꯛꯁꯤꯡꯅ ꯁꯦꯜ ꯈꯣꯝꯒꯠꯄꯒ ꯂꯣꯏꯅꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯏꯖꯨꯀꯦꯁꯟ ꯋꯥꯔꯀꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯦꯋꯥꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯋꯥꯃꯥꯡ ꯌꯥꯜꯂꯛꯂꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤ ꯆꯥꯟꯗꯦꯜꯗ ꯄꯨꯂꯤꯁꯀꯤ ꯕꯨꯠ ꯃꯩ ꯊꯥꯈꯤꯕꯁꯤꯡ ꯐꯥꯒꯠꯂꯦ ꯍꯥꯏꯅ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯤꯑꯣꯏ 235 ꯄꯣꯖꯤꯇꯤꯕ ꯑꯣꯏꯈꯤ ꯃꯤꯑꯣꯏ 6 ꯂꯩꯈꯤꯗ꯭ꯔꯦ ꯊꯥꯔ ꯋꯦꯕꯇ ꯑꯉꯥꯡꯗꯅ ꯍꯦꯟꯅ ꯁꯣꯛꯂꯛꯄ ꯌꯥꯕꯅ ꯄꯔꯁꯅꯦꯜ ꯄ꯭ꯔꯣꯇꯦꯛꯇꯤꯕ ꯒꯤꯌꯔ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯗꯣꯛꯇꯔ ꯀꯦ ꯔꯥꯖꯣꯅ ꯐꯣꯡꯗꯣꯔꯛꯂꯤ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯀꯣꯚꯤꯗ ꯚꯦꯛꯁꯤꯅꯦꯁꯟ ꯀ꯭ꯔꯣꯔ 53,59,000 ꯍꯦꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯀꯥꯕꯨꯜ ꯑꯦꯌꯔꯄꯣꯔꯠꯇ ꯃꯤꯑꯣꯏ 5 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯇꯥꯂꯤꯕꯥꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯗꯤ ꯆꯤꯅꯥꯅ ꯇꯥꯂꯤꯕꯥꯟꯒ ꯑꯐꯕ ꯃꯔꯤ ꯊꯝꯅꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯤꯖꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯣꯏꯖꯔꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯗ ꯐꯣꯡꯕ ꯄꯥꯎꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ
Sri Sri Gaurachandrai Namaha Purvashramda Aikhoi Khwaigi Irakta Tinbiramba Sri Tensubam Kamdevo Singhana Haukiba Tang